खुरुमजरी ISTV पाव मियंग ताबिर बसिंगु तराम नोक्चरी हौजिक मरुइबा पाव Commonwealth Games ता मेडल लबा अमदी सरुक यारुबसिंग मणिपुर सरकारना ओक्तुना इकाई खुनख्रे Inner line permit chana hananaba akanba ihau leidingida Manipur masana phangjagadaba MBBS seat ama Bihardagi lakpa Bihari amana munkigadawre amadi Manipur gi education system asi athuba matamda sendok haudrabade lamdam asigi miyamgi maraibak khudong thiningai oigani haina Dr. M Narana haikre hauji pung pau Handak ta Scotland gi Glasgow da pangthoki ba kun suba Commonwealth Games ta gold yauna medal laba sanaroi sing saruk yaruba sanaroi amadi official sing Manipur sarkarna state ki thak tai kai khumna khre loinana case award sing yan thoki hauzik outdated oiraba equipment singi mahutta international standard ki khusu khulai leina ba lupa crore taruk leire haina CM Okrami Bobina phongdo khre hiram star reporter ma Ngasi Youth Affairs and Sports Department amadi Manipur Olympic Association anina sinduna Kumalampak Sports Complex ta leba indoor hall da pangtok ta sanaroi amadi official sing okpagi thoramadu da Chief Minister na wafum asi phongdoki bani thoramadu da Governor BK Dugal Youth Affairs and Sports Department ki Parliamentary Secretary Maidianbam Prithvi Raj amadi Manipur Olympic Association ki President oibdanatana PhD Minister Oriba Irengbam Hemochandra Susarugyaki Loinana atai Minister Singh MLA Singh amadi Manipur Sarkar ki maru oiba official Singh su thoramadu da yauki ngasi ikai khumnaba utkiba sanori Singh adudi weightlifting da gold medalist oirabi Sanjita Khumukcham silver medalist S Mirabai boxing da silver labi L Sarita amadi L Devendroni hockey gi silver medalist KS Kothajit amadi K Chinglen Sana Saruk Yaruba Sanaroi Ramananda Sharma amadi Chief Official Dr. S Santi Kumani Gold medal fanglaba sanaroi da lupa lakh taramanga silver medal lorok laba miyoi singda lupa lakh tara bronze medalist da lupa lakh nipan saruk yaruba sanaroi amadi official singda lupa lakh ani gi check sing dais ta phangki bisingna khusinaki sanaroi kharadi Asian Games ki trial camp yauduna Manipur gi wangda laikibuna ngasi gi thoramadu da yawa ngamkhide thorong mari lenena saritana phangdokibada chahi ani gi angang leibana muscle da chauna hongba leiba amadi khudki ligament sokna gol lobangam dabani Soklising ani shupna tarataruk ta pangthokadoriba Olympic Games amadi handok pangthokadoriba Asian Games ta medal launanaba honagani masi Manipur gi makhalaga honabani Manipur gi oina hauji equipment amadi infrastructure hena mapung faba oheninga haba wafam thamke amaromda gold medalist Sanjitana laitala oibana diet ki matang da yamna ningba thungde marak ta ninganaba fawi yumda lupa lising manga piu haibada lupa lakh chapmane haiki sarkarna chanaba thabak pibinana ba wafam su phongdoki Makhatana Manipur ki Chief Minister Okram Ibobi Singh na phongdokibada sana khonabagi lamda Bharat na Manipur bu powerhouse ni haribasi achumbani national amadi international level da Manipur ki sanaroi sina medal kya lauri Commonwealth Games 2014 dasu Manipur ki sanaroi taramari saruk yabagi manungda nipana medal lorokpasi yamna chokthok saningai ni boxer Mary Kom na London Olympic ta bronze medal lorokibasi ekoina kaupum thokte Sanaroi Singh na thoidok hendokpa improvement leiribasi sarkar gi commitment Manipur Olympic Association Sports Association Crossing amadi Sanaroi Singh gi hotna jamanani haiba wafam thamke Bharat Sarkar na Manipur gi Sanaroi Singh gi contribution asi khangiduna lupa crore kaya Manipur da thadabadana tana paikai scheme paikatpa National Sports Academy lingba amadi Sports University lingna ba ayaba pirakpani haike Governor BK Dugal na phongdokibada Manipur gi sanaroi singna handaki Commonwealth Games ta medal larokiba si Bharat ki oina medal tally da chada tarani haina singthaki sanaroi singi honoriba kayabu thagaladuna kathokpa galona na hena awangba thakta lagnanaba mathau tai haki sanaroi singi damak lamdam asigi miyamna piriba support su ningsingki lamdam asigi sanaroi singna thauna handana mai pakna na bohona se haibo wafam governor na phongdoki ISTV Paugidamak and Boya Emadina Robin Phillips, Kumalampak Sports Complex, Indoor Hall, Imphal.
Inner line permit system chana handuna lamda masigi yellow missing mapandagi no makangda na sangsilak pamito miyansa singi ichawda lukigada badagi kanana ba miyam na akan ba ihaw chatharingai cheraksida biadagi lakpa mahiroi amana manipurgi yellow mi mahiroi amana phangjagada ba MBBS ke seat ama munkhigadaure wafum masi Vision Foundation Manipurgi Secretary General Joy Luanga press da phangalakpa charol amana fungorakpani charol sigi matungina biadagi lakpa Ram Bilas Sahako ba mi amana Churachandpur da matam khara leisilaga lamdam masigi achawasang kayagi matingna electoral roll da ming sansilaga magi masanupa Rajesh Kumar bu Manipurgi MBBS BDS kota da tamna honarakli hariba Rajesh Kumar state Manipurgi MBBS BDS counseling in solution ani taramani unreserved category select list ki serial number taramanga roll number 84032895 yaure Maki birth certificate ta in solution amaga chama palma fuda humdegi February tara manga da poi haina iri aduga Churachandpur gi Jenhanglam Kang Village Authority gi chairman led boy baltena piba residential certificate tana Rajesh Kumar se sai kunmanga gi mamang dagi permanent bona fide resident Jenhanglam Kang Village house number 105 serial number 30/08 ni hari aduga amarom da additional deputy commissioner Churachandpur na piba residential certificate number DCCCP judicial domicile 11 lisingamaga subnamar fumapan tarik taranipal tha taru in solution ani taramarina Rajesh Kumar se Churachandpur Jenhanglam Kang Village ke temporary resident ni haina pidi angakpa amana additional DC Churachandpur masamang na piba atopa residential certificate amadana Rajesh Kumar masasi Lamkang Jenhang Village da chahi kun hena lerakle haina palli matang asida hangbaya ba wahang amadi insolising matama perma fudra degi February tara manga da pokpa nupa amabu tungan ba official sing asina matau karamna Rajesh Kumar se pokringai da Lamkang Jenhang Village da lerakle haina ba certificate amadi residential certificate piramli bano haibasini Thawong asi lamdam asigi miyambo apang basibani hairoidabagi maram leiti haina Vision Foundation Manipurna phongdorakli Bihar da pokpa Bihar da chawrakpa amadi mafam aduda lairik tamlaktuna class 10 12 pass tawrakpa mi amana Manipur state ki MBBS BDS kota da matau karamna selection tawramli bano Wafamasi Manipur gi Chief Minister Health Minister amadi atai marilai na ba authority singna yamna section na yengsinduna asoi ba chungthok haudrabadi Manipur miyam gi akan ba iho ama amuk lakloi hainga leite haina maikai kaya dagi phungdokna rakli Manipur da hujik chathari ba education system asina tung koina adumak chatharak patarabadi Manipur gi tungi lambi da amamba oigani haina Dr M Narana ngasi AISF Manipur State Council gi mudrani pansuba mapok numit thoram da haikre ngasi CPR office ta pangthoki ba thoram adu da Deputy Labor Commissioner E Tomba AISF Manipur State Council gi President N Sanahal amadi CPI gi State Secretary Dr M Narana maroi ba music wona sarugya ki child labor gi matang da July tha da pangthoki ba layek ba sangdam na bada makok mathang takraba singda manamathum singyen thuki AISF Manipur State ki founder member kaya da su achamba khudol pot pikhi Irawal Baban da leiba CPI gi office ta pangthok pa thoram aduda wangang khiba singna phongdok na khibada AISF se in solution maga chamapal nifuma thoida lamyan ba hijam irabot na luching laga lamdam asida haudoki Manipur gi isu kaya da AISF na achoba thodang loduna lakpada natana haujiksu loduna chatli haiba wafam phongdok na khi Dr M Narana Manipur gi education system ase haujik mapu pandabana mapung phana soire senjau paiba kaya gi mahai tampham onthokiduna lamdam ase soidana manglagani AISF na sarkar gi school singda chatuna yengsin bagal loinana asoiba kaya su miyam da khangan si haiki AISF with all seriousness education system si chungthok tam suge lai ra bu school ina ko bu school hai ba mam thore machina tung ko na ka do ba samaj si kai ka do system di akki bi sa ko we gone commercializing the education the future is very dark Huram da changlakpani haiba mi ama laikai miyamna faraga phubada sire thaudosi nga se yug agan ba pung ani makhairom taba matamda Mayang Imphal police station gi manung chanba Mayang Imphal chabung company da thokibani laikhidraba mi adudi irong makhale kai dagi Muhammad Habib chahi kuntra apopa laikhidraba Muhammad Amuba kawe Mayang Imphal chabung company da laiba yumnam ning themjau koba mi amagi yumgi jaksang da thamba gas cylinder ama laikhidraba Muhammad Habib na huralaga puthorakpada laikai miyamna faraga pu chaiduna wahang pahong chathabada mahak laikhidabani hari
Amromda Mahaka Huran Bagi Tabak, Tauminabani Haiba, Irongdagi, Muhammad Amar Apokpa, Muhammad Khalib Kauba, Mio Amadi, Pafam Adudagi Nantok to Nachen Krehari, Tadosiki Matang the police the Pau Piruba, Mio Amaga, Luinana, Huran Batangak Pa, Hobani Haiba, Mio Ama, Mangfal Police Nafazin Cray, Makoi Botumatam that Hadokadabani Haina, Lamdam Adungi Miamna, Davito Cray, Fazin Kraba Mio Sing Adudi, Mang Infal Jabung Company Dagi, Loksang Bom Santos, Apokpa El Laishang, Amadi, Yumnam Komei, Apokpa, Widing Temzau Kawe, Fazin Kiba Mio Sing Atumatam the condition Amata Yaudana Hadokadabani Haina, like a Aduki Mio Amana Fundurakli. Oziki hai misakchi koi tasane yam samba malari tam misha mani hai buran ba se moin buran ba pa matung dai koi me koi kanano kai nu khangde koi amam mani ai koi nungkang sida koi na mayam se buran phare buran phai am law posida ma sabu loi thono raga masidi buran ba dukin matik chaba koi punishment pi mani hai ba misak ani hai ba angang ani sidi koi malari taba yam samjaba ai koi gi farmer oi ba lomi singi koi thamengang sudana imu manungi matik pangan le jaba angang kani hai na ai Muhammad Habib ki Thawayau Draba Hakchang postmortem Taunaba Rims ki Mok Tathamkre. Miani Fazin ki Batawong Yaning Daba Fungdok Tuna Miamna, Mang Infal Ketel Dat Holok Tuna Bantauke. Nasinung Tel Pumanga Fawagi Manung Dat Hadok Trabadi, Haying Dagi Matong Kaktana, May Lambi Bantawani Hari. Ganba Silay and Lauri Bangangi, Prushna Maram Zadan and Titian Tori Tamdanba, Madagi Nasagi Angama, Bidia Pujeri Bangangina, Magidi, Asida Lazy, I did Bosni. I want the Pope, Yogan of Pagani and S1 on Mayam Zanga, Mazi Karatosa, Torres, Gitare, Nagitare, on the rescue to Horona, Heidi Bangangi, Madam Zadan, Puzzle like a detained Tobazimasi, Huramazi Prushni, your Prasini, Koi Praza, Koi Dozi Hangis. Pagi Argan, Sidatil by Kogi, Kunzigi, Misawali Sindu, Luin Pausi, Nepuna, who see the Mota in a Tamlingish. ILP Chana Halo Haibadabi da ngasi su Park Sana Wakan from Chatanaki, Waka Nupi Samas Mera Paibi, Waka Youth Club, Signing School, Royal Academy School, Naurem Birahari College, Pangai Pukhau Mera Paibi, Pangai Site Students Organization, Friends Union Club, Laimaro Lamjing Loop, Kurai Konsam Maning Lekai Nupi Loop, Kurai Hekru Makong Yaifatoram, Nupi Loop na Wakan from Chataki. Tagel Kongbal Mera Paibi Loop, Maning Lekai, Tangweban Hizam Lekai, Neo Club, Hizam Dewan, Laurung Purel, Lalambung Makong, Tangweban Mesnam Lekai, Haibong Popi, Amang Lekai, Puri Puraba, Kongpal Me Lekai, Laying Kol, Kuman, Sanglena Jingbam from Singda, Wakan from Chataki. Hyanglam Lekai, Mera Paibi Apun Balup, Hyanglam Maka, Sakatorang Nupi Loop, Hyanglam Hiran May Women Development Association, Wabagai Ketel Macha, Wabagai Lekai, Wabagai Kadazit, Hyanglam Waikom Lekai, Wabagai Lamkai, Sakatorang Nupi Loop Nasu, Wakani from Chataki. Social Welfare Educational and Cultural Association, Women Development Organization, Maitei Nawasindam Sang Amadi, Emmanuel English School Nasu, Manipurda ILP System, Chanahalu Haiduna, Tiang Konjin Bazarda, Bifam Pangtoki. Diesel Auto Owners and Drivers Union, Civil Society Nasinduna, Rims Road Ta Passenger Service Tauriba, Diesel Auto Drivers Amasung, Pofam Pamisina, Manipurda Inner Line Permit System, Chanahalu Haina, Rims Get Ta Wakani from Chataki. Manipurda ILP Chana Halu Haina, Manipur State Pensioner Union Nangase Singamaka Community Hall the Wakan from Chatakre. Warep Lauraga Tabak Oina on Tok Park Amloy the Oirabadi Karigi Warep Lauribano Haina, Union President Hudrom Yamana Haiki. Masiti Hojiki Charkana to Assembly the Anira Warep Laurabani. Assembly will Loki Warepu, Special Tabu and Udopo and the Vicar the Willow Wino. A Tabu would a Lokopi Yai, Udopi Yai, Manuma Panai, the Kandra Laurabani. Abna Sakana, I am sincere now. Tamu China, I know Sichana Nava, Sendo Chin Doraga. Credit Matam, Tahi Yankai, Monasum, and Duga, Positi Canabalani, Carmine Dora Tumsan Naraga, in the lamp by Mrs. James, I think what Tamriaka David Chimbi dog never. Lalambung Takelambam Lekai Youth Development Organization Sinduna Ngasi, Takelambam Lekai, Maning Ladakta, Lekai, Sigimiamna Wakani from Chataki, Yelomi Kanaba ILP, Chanahanba Haibasi, Tangai Fade, Heidi. Kaklong Mo Panasu ILP Chanahalu Haibadabi da Kaklong Get the Wakani from Chataki. Moirang Kokila Bolamasung, Moirang Kunodasu Wakan from Chataki.
Manipur da inner line permit system chana hananaba outer ge MP thangso waitina 0 hour gi matamda pukat kre ILP chana handabana miyamna khongjang kaya sangsili atopa yimlonaba state ta chana halaga Manipur da chana handabadagi miyamna pendaba kaya leiri system asi Manipur da chana halabadi jinga masung tamgi miyamna haraugani Home Ministry na athuba matamda system asi Manipur da extend to view MP thokchom mainena su ILP chana hananaba taksinki Joint Students Coordination Committee gi miyang makhada August 12 athoba singi thorongga mari leinana wa khada leiba athoba singi mitamda naungna machu sangbaga loinana akoi bagi lamtu sengdokre hayeng pangthokadaba August 12 gi thoram asida miyam punna saruk yaminaduna athoba singi fidam ningai oiraba mathongna maringjen ningsingduna mating leiba khunai ama semnasi hari ILP ki hoda police na ka hen ba thabak chathakiba adugi matik saba action deputy CM na logani haikhraga ngasi fawba lodana leibabu yaningdaba phungdoktuna lakliba India gi Independence Day saruk yaroi haina Joint Committee on ILP gi convener Ibotomi Khumana phungdorakli nongmaibung nambam chu thekta leiba Lubasik office ta pangthokpa pawgi mipum amada mahangna makha taraduna mitopna khuling ba lamdam ama oikhragani khanbadagi miyamna hoba ihowasida handak lotion kiba assembly da lubna lokhidaba se laibak thibani haiki mapalamdagi mitop kaya gari thauriba iselinaw singna sel khara phangnaba Manipur da pusilakpa tawbiganu miyamgi mihut oiriba amadi vote lepkadoriba singna vote phangnaba voter list da mitop sing hapiganu ing solution ani kunda real lambi yautringaida lamdamasida mitop changbada athingba kharadang thambinaba government na khonagadabani natrabadi national highway thingjinbagi khongjang phawwa changsingani hairi luama sebiu aduga kayumba luasna sembadra sumberaba aduga transition highway sel masalagadi masalakala jese LPS also miyamga apunba khongjang amana haiba transition highway se asi commission torokasu lo sembidagade thimjami wafam summa lakani habasamaga ai thamjaje JSG co-convener MD Khairuddin Sahana Manipur government na yel humi khandok laga gazette ta fongu Arjun Fazin bana iho nemhan ba ngamloi hari loinana Arjun Pha ki besina Manipur gi ILP gi issue se na thaina ba Manipur policing no hona ba se mase ILP gi magi digi condemn tawi maram di masina na thaina ba hona bana karisu na thai ba ngamoi hayeng pangthokadoriba athoba singi numit ki mangoinana Manipur gi governor BK Dugal na Manipur miyam da paujel pikre thawramasina aikhoigi thongna pharaba ipai pusing bertikenda je thangal general chirainaga pukrambam kajau Niranjan Subedar amadi mamalaiba ki ning tamnabagi damak thawai katkraba singbu ningsing hali thawramasi pangthokpaga loinana leibaga sigi ningkha tamba amasung apunbagi sakdamda singnarakpa khudingmak jat kuchu dharmagi khenaba thamdana amatta oina thengnaminana ba firep lawrasi hari MPCC ki president gai khangam nasu numit asigi yaifa paujel piraduna maithirani khanglaba fawba imalaiba ki damak thawai thakiba athauba ipai pusingna chalamba liklam yengduna lamdam asigi apunbagi saktam naknana ba honamina si hari haujiga tembrek tlogjeri break matunga me amutaram nokchori National Institute of Technology NIT Imphal lingkhat khibagi chahi mari mapung pharak pagi thoram ngasi tagel dalai by NIT gi office ta pangthokre ngasi gi thoram aduda MLA RK Imo NIT tagel gi director S Birendrana maroi ba mirsingona sarugya ki thoranga mari lenana NIT gi director S Birendrana chahi mari khagdangari by NIT asigi ahanba oina handak mai pangna pass out tawkhiba mahiroi humpuni thoi gi manungda chada humpu spot interview tawduna thabak phangkhre athuba matamda NIT asida Anoba course ama hapsin baga loinana master gi thak fawada tamba yanana ba honare hauzik lampel pata sagali ba NIT gi campus asina mapung phana loishin ba ngamlaba matamda mairoi singda kanaba kaya piragani senior consultant amasung oza gi awat palairi ba asi kokhanana ba thaba kaya su paikhale haiki MLA RK Imona matik saba mahiroi haibasi lairi khaktamak tambana oiba ngamloi tongan ba lamda su haitoi singthoi ba darkar oi haiki or we as a student when we have been studying or whatever institute which we go the very foundation of the institute is always a concern for both the students and as well as the teachers as well as the parents also. The first thing which comes into our mind when we go into colleges, when we go into institutes or school is the infrastructure of the school, the first thing which we look up into. Uripok tagi soram paket kauba miyo ama sikhibaga mari leinana thodok tu da chena bani haiba miyo manga ngasi CJM Imphal West ki kota putokani haina thorang tobadagi afam aduda misi adugi matangda semkhiba JSC ki miyo kya thamjin kre
अयुक्तगी हौना मसिंग यामलबा मियोइसिंग कोर्ट की कैंपस ता लेबदा नतना तोंगान तोंगान बा प्ले का सिजिनादुना ngaiki जेनबनी हाइबा मियोइसिंग अदु कोर्ट ता पुथोक्तबदगी जेएससी की मियोइसिंग खोइसाउनबा फाउखी हौदो सिगा मरि लेना जेएससी की को कन्वेनर एल सुरचंद्रना फुंगदोखिबदा हौजिक फादुना जेलदा लेरिबा मियोइसिंग असि मिसी असिदा चपसाना जेने हाइबा जेएससी की माइकेदगी थाजबा ngamde मिसी असिदा जेनरमगनी अमदि लेखिद्रबा प्रकेटपु कौथोखिबा मियोइ ngasi फावबा फादबा अमदि वाहंग पाहंग चथदबा गवर्नमेंट की लोकटुनबा अमनि केस असि सीबीआई दा सिनगदबनी जेनबा मियोइ चपसाना फाद्रिबा फावबा मकल कयागी खोंजंग चंगसिनगनी हाइखि करी हनी इन्वेस्टिगेशन से मेक सेंग दबु ui सरकार की मागे दिसु होम मिनिस्टर की मागे दिसु मसिदा मिंग क्या संबि दबुना ui मसि अखोइना पुलिस इन्वेस्टिगेशन हजिक स्टेट पुलिस फोर्स ना साना सुम चथरगदी मखा ताना सुम मियान पुम चथरखिबसु याय मरम मसिना अखोइगे इंडिपेंडेंट बॉडी अमा ओरिबा अखोइ नेशनल की सीबीआई गुम्बा मदा सिनबा पामेना अखोइ जेसीबी मागे दिगी अपील तौजे इंडिपेंडेंस डे की मांगोइना पुलिस ने लखत सेक्शन थौरांगी मनुंग चन्ना ngasi ayu anganbada kaisam thong top leraki akoibada Imphal West Police Commando amadi Imphal West Police na thiba humagi thabak sathakre hana lalaw yauramba mi ama yauna chingnaba mi 13 fagatuna makha tana wahong pahong chathana ba Imphal Police Station na pukre amarom da singjamai Police Station gi manung chanba khagempali pankha amasung ningom leraki akoibada Imphal West Police Commando amadi singjamai Police ki apun bakangbu amana thiba humagi thabak chathabada hana lalaw ba yauramba mi ani yauna punna mi ahum wahang pahong taunaba singjamai Police Station da pukre hari Nehru Yuba Kendra Imphal West amadi Department of IHBT RIMS anina sinduna voluntary blood donation camp ama ngasi RIMS ta pangthokre State Blood Transfusion Council Manipur na sponsor tawduna Patriots Day ga mari leinana pangthokiba blood donation camp aduda miyoi kayana idan tawnaki Nehru Yuba Kendra gi advisor Sasi Kumar na haibasi miyoi bagi punsida yamna tangai fadana sangraba yadraba posak amani masina miyoi kayagi punsibu kanba ngami haiki International Youth Day gi thoram ngasi Manipur State AIDS Control Society amasung Red River Club na sinduna GP Women's College ta hodokre chayola masubna chathagadaba thoram asigi manungda HIV amasung AIDS ka mari leinaba short film radio feature amadi audio visual sangdamnaba amasung idan tawbagi thoramna chingba kaya pangthogadare hodopagi thoramda Max ki project director SK Chawashia GP Women's College ki principal Y Chandrasakhi Manipur College ki principal Janta Kumar na maruiba miyosing oina sarukya ke thawanga mari leinana Janta Kumar na phunglukhibada hojik Manipur da HIV gi sang hengalakli Max amasung lanai organization singna hawalakli bat harol singda ahenba miyeng changduna makhoibu mangjongna bab tahanaba akhanaba khongthang lokot haningi haiki SK Chawashana mairoi singda ahenba miyeng thamliba chahi asigi thim asigi matung ina mairoi singbu mapung phana bab tahanba ngamlabadi lana chatkigadaba kayadagi khara makhaida oirabasu kanbangamgani Mailusang singda oza amasung mahiroi ase imung manung amagumna ningthina pau phaungaduna wa tatok tasin tawnagadabani haiki which may divert you, which may put you in a very awkward situation, which may on later stage put some hurdles or bottlenecks in your progress and growth and career building. Manipur gi yawlup amamamna lanmi chamri puthoknaduna reactionary occupational force ki mathakta landamina se amadi lanpham asigi damak Maoist Communist Party Manipur na manaba khunai da yumpham oiba lalolu khudingmakta aphongu paujel pirakli Lobasigi Secretary Publicity and Propaganda nonglen maitegi cherol amana Lobasigi marirak suba mapok numit palanda lupki chairman taibanglen na political draft amada thorom asiga mari lena putoklaba matungda political draft ase munna khana nainaduna wakhalol mayam unminnabasi Manipur gi lamkhai manungda pangthokmina se haina warip laukibani introducing ani taramathoi gi August 10 da Lobasi sengwalaktuna chahi ahum mapung phana Lobasi gi party organization mapung phana sengwat pangamle Lobasi gi party unit masing sama hena leibang amaga loinana Manipur gi apunba district mapal leibagi manungda Imphal East Imphal West Thawbal Lamangdong Chandel Senapati amade ukhul gi mafam singda party unit area committee Special Area Committee sengwat pangamle Tamenglong amade Churachandpur district asu athuba matamda unit khara hangba ngamba yabagi chawna thajaba leirakle Lobasigi oina leiriba Regional Bureau manga gi manungda Manipur da Marina operate tawbaga loinana manga suba Regional Bureau se Manipur gi mapalda base tawbani haibadi Manipurina hek leiba mafam sing asibuna Regional ama oiraga State Committee anidagi tadana sengwatpa haibasina pandam thamkibani
अदुबो हौजिक मणिपुर गी मपालदा स्टेट कमिटी अमा सेमगतुना नुंगाइबा पौडम अमा अथुबा मतमदा मणिपुर मियामदा थंबा ngamlagani चरोलसना मखा तारादुना इंग सोल्यूशन अनि तराहुंदोई तरामरीदा लेरंबा सेंट्रल कमिटी डिसॉल्व तौदुना इंग सोल्यूशन अनि तरामरी तरातरुकी ओइना थौपुनबा अनौबा सेंट्रल कमिटी सेमबा मतमदा मणिपुर गी तोंगान तोंगानबा फुरुप मसिंग यामना यावबा ngamlakpa asi lubasigi apunbagi kanglonda achouba maipakpa amani हौजिक लुबसिगी सेमगतफम थोकपा कयासिंग सांगदमनिंगाई ओइबा तांकक अमदा लाक्लबना माओइस्ट कम्युनिस्ट पार्टी मणिपुरना मानब खुनाइदा युमफम ओइरगा निंखा तंबा मणिपुर अमगिदमक लाल हौरिबा लुब खुदिंगमक्ता अपुनबा लांजंग अमगिदमक अफोंगबा पाउजेला सिपिबनी लालिबा अक्टोबर 15 मणिपुरना इंडिया की फिबानुंगदा तिनखिबा नुमित फावबा लुबसिना मरि लेनबा खुदिंगमक्ता मियामगी निंगतम लांथेंगिदमक पुनमिनबा ngaikigani लानमी चामरी चामरी पुथोकनादुना लांथेंग मिनरसी हाइबसे सही मरी रोमदा ngairiba lubasina ngamlabanina haugiba chahi kaya ningtam yaw lal hauda lepa leitana lantheng narakliba mayam singdadi kom nangampham thoi haibasi lubasina saung thajaba thamli lubasi gi oina lanmi chamri puthokpa haibasi manipur gi mafam amada hekta chayol amagi matam launaraga punchinba ngamlagani hari hauji amukana tembrata logjari अथौबा सिंगी निंगसिंग नुमित अगस्त 12 लाकपदा इमालयबा किदमक निंगतंबा ngangnabagi lanthengda thawai katkiba layoikraba अथौबा कुदिंगमकी मफमदा कोरकोमना इकाई खुमना बोथली कोरकोंगी मीडिया कोऑर्डिनेटर आइस पोइरेगी चेरोलमना इंडिया लेंगा की सैथेंगना हिरम खुदिंगदा ngasi मणिपुरी खुनाइना लेखा तारकपगा लोइनना फुरककी सकतम फावबा मुटखिबा याबगी जैथेंग मायoknarakpa tangkak asida अथौबा सिंग मखोइगी लमदा इरेपाक चा खुदिंगमकना खोंफम चेतना लेमिनदुना इसागी फुरुपु कंजनबा निंगतम lantheng asi हेन कन्ना संगसिनबिनबा पाउजिली अगस्त 12 मरेबाग निंगबसिंगी नुमित असिगी थौदोक अदु मणिपुरी खुनाइना अपिकप मसिंग यामजदबा फुरुप ओइदुनसु मीना लाक्सबा यादबा फुरुपकी इकाई खुमनबा अमदे मरेबाग की निंगतमनबगी दमक थवाई कथोकपदा पामुदबा इपाइपुसिंग अदुगी थौना लिंगजेनगी मुनाइद्रबा मरेबाग निंगबगी खुदमनी अदबोइंग सोल्यूशन मगा चमापल निफु मापन गे सेप्टेम्बर 19 इंडिया ना मणिपुर बु लौसिन खिबा नुमितुदगी लमदम असिगी महौसादगी मतिंग लेना लेजरक्लबा लेंगाक्लोल सेनमिटलोल अमसुंग खुनाई लेचावरोनगी युमफम खुदिंगमक इंडिया लेंगा की सैथेंगना थुगाई खिदुना ngasiदी यलोंगमी सिंगासे फुरुपकी सक्तम ngakpa ngamdraba मिपाल तांगबना हैनबी ओइखिदुना मसाना मसाबु थाजबा ngamjadraba मसागी मsak खंगजाद्रबा मतिंग याउद्रबा हामचतनरबा फुरुप अमगी थाकता हंथरक्ली लेबांग मियामगी वाखल खंदबा मसागी ओइजबा खरबु फंगलबदि मफुरुपु योंथोकपा ngamba मियोय कया इंडिया गी लेंगाक मपुसिंगना मखोयगी खुसाबी लेंगाक लोय ओइना सेमगतुना लमदम असिगी यामलबा मिचम मियामबु ओटपनैबदा सिजनरी हरि असिगुम्बा लेबाक मियामगी चीरबा तानफम असिदा अथौबा नुमितना लाकपगा इरोइनना नुंगसिरबा इरैचा खुदिंगमक्की मफमदा अदुगुम्बा लायोख्रबा अथौबा इपाइपुसिंग अदुना लेबाकी दमा कटखिबा इगी ममल निंगतंबगी असेंगबा वहानथोक अदु खंगमिनबगा लोइनना मखोयगी फिदम लौदुना ngasiगी मिरोल अखोइना लिसिंग अमतदा इरैबाकी लोफम थोकपा थौदांग लौबिनरबतदा लायोख्रबा इपाइपुसिंगी मफमदा इकाई खुमनबा उत्पगी असेंगबा वहानथोक पिबा ngamgani haina कोरकोंगी चेरोल असिना मखातारे इरेंगबमदगी क्लास 5 तमलिबी महिरोय नुपी मचा अमा लेकाय सिमक्तदगी मियोय अमना नुपी ओइबिगी इज्जत मंगन बिखरे हरि मणिपुर प्रेस क्लब पांथोकपा पाउगी मिफम अमदा नुपी मचा असिना फुंगरोखिबदा हौखिबा जुलाई 19 गी नुमिदांग पुंग 3 लोम ताब मतमदा इरेंगबम मखा मनिंग लेकायदगी नामैराक पंबि सोरजेत सही कुन अपोकपा श्यामजाय कौबा अमना माकपु इरेंगबम कैथेलदगी फादुना पुरगा इरेंगबम संजाबुंगदा नुपी ओइबिगी इज्जत इकाई खुमनबा मंगन बिखिबनी बिसोरजना थौदो अदु मिंगोंदा तमथोलबदी हातकनी हाइना केहलकपदगी निमित निनी रोम लोटमिनखि लेकायगी नुपी अमना बिसोरजित की इमुंग मनुंगना केहलकपदगी लेकायगी मेरा पाइबी क्लब याउना कनागुंबा अमतना नुपी मसा असिगी मतेंग पांगबिनबा लेतबदगी पुलिस ता फावबा मतम साना वाकटखिदे अदुबु तांग मंगादा पुलिस ता वाकटपदगी मथंगे निमित्ता नंबोल पुलिसना बिसोरजित फारे हरि मरा लेरबा मिरसिगी मथक्ता मतिक साबा वयन चथदुना चैराक फंगनबियो हाइना फुंगरोरखि
ngarang Imphal da phongba pause amana angang unabada Dr. Singi thausadabadagi lekhidabani haribe Elizagi misida jene hariba Dr. Mara laiti hariba asi miyambul lana lamjingna ba hospital authority na khonabani haina misi asiki matangda semkhiba JSC convener O Roshanna phongdorakli Manipur Press Club ta pangthokiba pawgi mifam amada misi asika mar leinana RIMS amasung Sizagi akhanaba medical board na piriba report asi miyamna yabangam loi ngasidagi numit humni gi manungda akhanaba committee ama JSC gi mihut yauna semduna achumba thidokadabani hari lamsang tawthongdagi laikangbam ningol akoijam ongbi Monica misigi matangda ngasi tongan ba lupsing yauna miyamgi mifam ama pangthoktuna tawdoksida January ba miosing August 13 fawbagi manungda faduna cherak pidrabadi numida sike yupung taruk tagi numidang wairam pung taruk fawba uripok kangchup lambi thingbagi khongjang sangsinana ba wariblau kre Housing Manipur University da Werakli ba phima se tuba matam da warushin ama puraktuna numit humni gi manung da hanagom mahroi sing laik tamba fangan bangam drabadi Vice Chancellor Pham Thado Uhaina All Manipur Students Guardian Welfare Organization gi Secretary Organization S Sumatina Phungdorakli Manipur Press Club ta pangthokpa pawgi mifam amada mahangna makha taraduna hana chanaramba UGC gi chana pathap adu chana halu 6 settle Chanadaba state amada asigumba anoba ek ama chanahananaba honabana kangluk maselgi marakta pamdaba thodok thoklak loi haininga leite atuba matamda mahiroi singi khanduna mausagum mahiroi sing lai tamba phangalu hari Oto tongduna lakpi maung naha amada natai zadaba maung da makut sangloi haibadagi mioi ama miyamna fubada soktuna laikana kre thaudo singa sinumidang wairam pung mangarom tabada uripo canteen machinda thokhibani thaudo thopomdagi phangba pawda maung naha aniga thaudo sida January ba nan Manipuri aduga oto tongmina duna lakpada maung naha amada makut sanglam laga oto dagi songtharaga jenkhibadagi tanaduna faraba matung miyam omsilaktuna fukhibani miwesigi maming matha chapchana khangbangam re Imphal Police ki kangbu ama mafam adu laktuna soklabami adu hospital da pukhi Johnson Higher Secondary School NSS 1-2 amade 3 na sinduna numini pani satagadaba NSS Camp School asida hokre KMC hawdopagi tharamda school asigi principal W Chawba Devi amasung school gi oja kyana sarugya ki ing solution tara manga da maitai mayek na metric exam thagadaba si yenglaga Manipur government na pangthokiba maitai mayek ki TET pass tawraba jiribam gi candidate mari asi hawjik chathari ba jiribam primary oja loba asida akhanaba khudong saba pibinaba jiri lawri khongthang lupna education minister amasung mari leinaba singi puning chingsile hawjik sanabagi paw Nasi sanabagi pawda thangta sanaroi chahum marfudama thoina saruk yaduna kunmanga suba state thangta championship ngasidagi Kumalampak indoor stadium da chathariba kunmanga suba sub junior amadi senior thangta championship ki ngasa sanakiba tongan ba category singi KG ni funipan makhagi junior boys funaba ani event ta singjamai gi A Banti KG Yankaini Toy Makagida Haikruzamgi S Srinivas KG Yankai Taruk Makagida Lamjaugi N Yaifaba KG Humpu Makagida Moirang Kunogi KS Gopen KG Humpu Manga Makagida Moirang Kunogi A Gobin Amadi KG Humudra Manga Makagida Mayang Imphal S Arun Kumar na ahan batakre category asigi nupi masagi funaba ama eventa KG Nifumari Makagida Samurogi KS Puspa KG Nifunipan Makagida Kaibigi M Bisholata KG Yankai Taruk Makagida Koirengagi W Regia category asigi funaba ani eventa Moirang Kunogi O Gita Amadi KG Yankai Humdoi Mathakida Moirangi PS Sarmilana ahan batakre sub junior girls ki funaba ama eventa Nangwibungi Wainira sub junior boys funaba ani event ki KG Kuntrataret Makagida Thawal Saigi KS Omin Chandra KG Yankai Humdoi Makagida Samurogi O Sanjit Amadi KG Yankai Humdoi Mathakida Yumnam Hudrongi SIs Sagai Nganbana ahan batakre category asigi KG Nifumathoi Makagi funaba ama eventa Samurogi KS Deni KG Nifumanga Makagida Wabgagi K Rinku KG Nifumapan Makagida Lamjaugi TS Berzit KG Yankai Humdoi Makagida Lairgyang Bamlekai N Midyanandana ahan batakre junior boys funaba ama events ki KG Nifunipan Makagida Yumnam Hudrongi SS Robinson KG Yankai Makagida Nongwebungi Langlen KG Yankai Mari Makagida Naramthongi A Maya Tanuna ahan batakre
थासिगी निपानदगी मापन फावबा फिलीपींस के सेबू सिटी दा पांगथोकिबा अहुमुसुबा मेन and Women's International Bodybuilding Championship ta India gi muh sinduna saruk yaruba Manipur gi mahiroi Kakching Khunyai lekai dagi Naurem London na silver medal fanglakpada ngasi miyam na Imphal International Airport ta okre Naurem London na si Moscow da Introduction tara ni thoida pangthoki ba Junior Open Bodybuilder Championship ta su silver medal fangki aduga chahi asimakta da Bangalore da pangthoki ba Senior Mr India da su overall gi mana fangki Naurem London na haikibada makata na international gi thakta pangthokpa championship ta saruk yakhigani haidi Yes School A na numilai mai elangwam nei kaibu mai thiba piduna tara suba Players Trophy League Cum Knockout Kang Tournament ki semi-final jangkre Sri Gopal Dev Mandapta team tarahumdui na saruk yaduna chathariba tara suba Players Trophy League Cum Knockout Kang Tournament ki ngase sana kiba mari suba roiba quarter final match ta Yes School A kangkhutna numilai ma kangkhut elangwam nei kaibu panjal kuni pan tara mangada mai thiba piduna semi-final jangkhibani tournament asigi ahanba semi-final tha asigi tang tara tareta Teka Pishum Amadi Gopal Dev Kangkut Yaskul ga sanaragani Angang porokpa matamda nupa nupigi khena ba miyeng thambiganu mana ba miyeng thambiyo haina handak ta Scotland ge Glasgow da pangthoki ba kun suba Commonwealth Games ta KG nifuni pan gi category da gold medal logduna India gi ahan ba medal account hangdoki ba khumukcham sanjita amadi category asimakta da silver medal fangakhrabi Mirabai na ISTV ga akhanana unaba amada phungdukre makhata na nupa na tawbangam da ba kaya nupina tawbangami loinana akhangkan basu nupina heli haiba wafam phungdukhe nupi po ega haina buda nupi side na haina deko adubo ngasibok da manipur sida lairiba mayam je sanarakpodo ro nupa na sanaba siga nupi gi thongna sina tuki matik henga hele nupi sina khangba kali nupa sina khangba khara kande khara wale aduna nupi nupa haibaje ya haibagi wakhalon thamiba miyoi singje yam thina pikpa wakhaloni nupi haiba laite nupa haiba laite hujiki matamda di sakhala matamda di punna mang nupa na tawbo thabak su nupi na tawwe nupi na tawbo thabak su nupa na ngamda bamta laite manipur sadi anamana nupi pokle haibada khitang kana tawbum oi ado akhoi su nungai jade nupi na karino nupa na karino moina bu phajana mama pa singdena bu phajana tambi takpidana phajana afaba wari watai sabidana tawtadi nupi jesu aduki mati kano tarukani manipur sida anambana nupi se mailoi pae thongna phai mani adu ahoi nupi post nupa po asu amatta oiba mi yengda yengbiraga Amarom the silver medalist Mirabai di ngasigi phibamasi yorokna ba khona bada mahaki pongnafam lamdam nongpok kaksingdagi kumalampak fawba ayuk angan mada practice taw lakpa nangnabagi damag Imphal tamna chatpa nung lengoi puba gari da tongduna lakpa yauki karigumba kanda yumda hanbada gari fangdabadagi nung lengoi puba gari sing aduna ngaibiramba fawba yauki haina ningamdana fawdongki akhodi ayuk matara sanagadabani ayuk mata pung mga tarukte akhoi hawe sanabaje ande running chu togodamni yo chu thangatini adu nangna ba lakpad ai anam tamna haija hojiki lengoi puba tumkhong murang prengke truck sida ayamba ai moigi help lauraga ai moida yamna kan tawjare chal e moigi da aduga khumala paki gate tak thadabiraga aibu sananaba aigi pung adu chapsana mona dum thambirame anama matam taitagi mateng yam dongjare e aigi awaba kaya khangduna chada thaktana angamba thongna lingjen puthokduna ngasigi thagasi yongna bohona rakhe sarkar na ikai khumna ba utpiduna selgi mana khaktang pibagi mahutta masana asida hena pungning changnaba amadi medal kaya lorokpa ngamna ba sarkar gi chanaba thabak amom tang pibirabadi nungai gani haina makhoi anina phungdukhi madugi paisa duna ina tunggoina olympic box sanarakpagi thammaga sanage habadudi yaro laitabani na loin sijinagini kai jakhibuno khangawra duga thaba ama pihoba taradi thabak tuna laiba tuloptu de ai punsi gi werdoine aina sanagi ge khali ba yem du box sanabuda aduki matik aingonda kana ba oigani aduga aina ngasi pizari ba kamolo game gi gold medal je sidai hena ai chanaba phazar ka draina chu khanjai khoju ji isana dai leiraga extra mention libanina paisa sidi khanghauroi loigibana hani dubu isaga janaba thawa amamam pibiragadi akhoi yam nungai jani matungi kamoi Asian Games Olympic World Championship ta akhoi yauraga medal lawba hena ngamgani habase khoi thas
South Korea gi Incheon da pangthokadoriba Asian Games da Wushu masana gi final selection tawbada Wushu Association Manipur gi mioi taruna saba technical expert committee na re-examine tawbada asoiba leire haina association asigi secretary M Biramani na pawmisna phongdokre mana makha taraduna masana asigi KG humpu category da Manipur gi sanaroi anidagi amakhanbada aranba tawre haina association da complaint thangalaki masida yumpham oiraga category asida Arun Pama amadi Sandhyarani anina final selection da Chinakiba bout ki video recording adu amukhana Manipur gi experience lairaba members singna observe tawki Bhopal gi Sai Center da pangthokiba selection adu da first bout amadi second bout da Arun Pamana point hena phangduna mangjil thaki niyongi matungina bout anida mai parlabadi ahumsuba bout sanaroi dabani adubu selection adu da third bout su sanahanki masisu aran bani haina bermani na phungdoki aroiba bout asi hek loibaga head just na Sandhyarani gi khud thangalakpada pena daduna complaint lakpani association gi maikei dagi higher level authority da achumba khallaga Asian Games da thabinaba je thakre haiba wafam phongdoki District Football Association Thawbal na sinduna Herok Part 2 Polo Ground da team mapana saruk yaduna Second Division Football League Tournament ngasidagi hokre ngasi ahoba numit ki sanakiba ahanba ground da DLC Herok amadi Kongjom goal aniani chanaduna draw sakre anisba ground ki sanakiba da AFC atokwanna HYO Herok pu goal amasno da maitiba pikre District Sports Association Kaksing na Sinduna Association asigi playground da team tarena saruk yaduna chathariba Taramathoi suba KSS Lehau Devi Memorial Tarahumdoi suba Super Division Football League Tournament ki ngasasana ki ba ahan ground da PUC Thongjaung na AVO Kaksing bu goal mga sno da mai tipa piki ani suba ground ki sana ki ba da IYA Kaksing na SWC Waikhong bu goal ani sno da mai tipa pikre District Sports Association Bisnupur na Sinduna Bestapur Mini Stadium da chathariba First Huidrom Pisak Memorial First Division Football League ki ngasasana ki ba match da CRESA Bisnupur amadi TYA Thinungai goal amom chanaduna draw sakre ani suba round gi sana ki ba mari suba D Mazabi Kabui Memorial Super Division Football League da YSWA utlongna Sai Saklobu goal amasno da mai tipa pikre MLA Maibam Kunjo amadi International Polo Sanaroi S Somorjitna Laikidabada Manipur Horse Riding and Polo Association Manipur Equestrian Association Manipur Society na awaba phungdorakli Manipur Powerlifting Association gi Vice President Oiramatana weightlifting sai NERC gi Senior Coach Oiramba and Kunjeshona mafam matam chadana Laikidabada Manipur Powerlifting Association amadi lifter singna minute ani 2 minute leptuna awaba phungdokre Imphal East District Football Association Sinduna Kumal Lampaki Artificial Tapta Chathariba Maharaj Kumar Ganendrajit Memorial Super Division gi ngasasana ki ba ahanba ground da 11 Star Sporting Union Akampatna PYA Kairangbu goal ahum sino da maitipa pikre 11 Star ki goal sing adu Dayanandana goal ani atopa goal aduna L Roshana Chanki ani suba ground gi sana ki bada upakyamgai amadi Aba Khetrigaw goal amom chanaduna draw satkre Upagi goal adu modumang goal na chanki abagi goal aduna boichana chanki bani haujiga sino mage ngasagi pau ICAR lampel pataki phangba pau gi matung ina ngasigi khwade 7 degree Celsius kontra mathoi dasmik nipan khwade ingbana degree Celsius kunithoi dasmik mari nungsida yaw bai sing maning chang ayukta chada marifu nungthildana chada gudra nongjugi chang nil haujaroi bada maroi pa mukhana Commonwealth Games da medal laba amadi saruk yaruba sing Manipur Sarkar na oktuna ikai khumna kre Inner line permit chana hanana ba akan ba ihau leidingai da Manipur machana phangjaga ba MBBS seat ama Bihar dagi lakpa Bihari amana munki ga daure amadi Manipur gi education system asi athuba matam da sandok haudrabade lamdam asigi miyam gi marai ba khudong thingai oigani haina Dr M Narana haikre ngasi go na dia STB na pizza pau matan solution jare mieng tabir ba singbu amuka hanna khurumjare